Association of Manipur की extraordinary general meeting Pangthokkhre Ningthempukhi Mapalda Laiba MGM Community Hall da Pangthokhiba Thoramadu Saruk Yakiba Langoljam Pradeep Kumar Singh na Phongdokhibada Mahangna Association asi hek horakpadagi founder member ama oina thabak tawduna lakli Mahangna player ama oina leiramaba matung coach oina matam sangna takpi tambigedaba lamda leirakhi Hojik Association ama laibada ani thokpa asina lamda masigi sanaroi singda oina chaiting fangali maramaduna ani thokpagi chanabi asi muthatuna afaba sanaroi sing hena puthokpa ngamnaba manglom da changsense haipa wafam thamki akoina masigi je mase pak body ma sem da bi yade habigi damta ai je 2007 degi ai je mapalamda ai lejare mapalamda lejare su ai mete bisa sing jigi sem da bi yade ama tawda bi yade bi wakhalon di dum lejai adugi matuni nai india course nai 2010 di pujar mutamda mete misa mayama mai khudagi su hoigi international da world championship da SN championship da medal mayam porokre aduga hujik su ai ngarang na handa su ai Tianjin da chalu budu su koi mete misa sing na goal lorki Smart of the Nakoi Shum Lak Pujida, a queen founder member, Makui, Sojoki, Hingi, which is Lamting with the Mamang Tanga Yogre, and the Maduda Kibo Lake. I go to you, Tarum Naraga, Quiki Chincheta Tajanbi, Masiki, literature, Masi Mutapa, Kunai Manaraga, Mutapa, Regi, Masida Lakpi, Quiki, Media Kambuzi, Tona, Aquiki, Kanosi Yaudana, Sideda, successful Oroy. I don't know, Shigi, Mayam Zigi, backbone, Leviraga. I know hygienic body, Nasiki Michida, Sida, Mapum Pare, or founder members may am luck with a leg the Pusu inauging in the same in the same quick strategy, quick inauging leg the Yam, you remember that. I go to Chang Sang of the Lakpa, Alaman Mayama was luck with a I some Mapalam the Legazu, Masigi, Kunaji, the Quay, Anitopis Liba, Museum, Mutapazi, Matok Taina, Kalaga, I say Ranchida, Lazabini, Ranchidagi, Muxo, I say Itanagada, Lame, Saigi. Pangthokkhre asigum mase kaubidaba aduga mayek chumna ai isa me samna abada koi Manipur da ladiba koi gi apak koi university me ama college me am lady maming me thonba me ama le DM college Impal college siloli masigi principal tonga ma le admai to dana ai gi college na phai ai college masidi competition ne players without a competition without a success aduna competition jaw to success aduna ozam yam sigi